ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯈꯛꯇ ꯅꯠꯇꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯏꯪ ꯇꯞꯄꯤ ꯂꯥꯏꯔꯕ ꯑꯋꯥꯕꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯕꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯂꯤꯟꯊꯣꯏꯒꯤ ꯃꯕꯨꯡ ꯔꯥꯖꯀꯨꯃꯥꯔ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯐꯤꯡꯕ ꯊꯥꯡ ꯇꯦꯟꯗꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯆꯟ ꯂꯤꯟꯊꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯁꯨ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯒꯤ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯍꯤꯡꯆꯥꯕꯤ ꯈꯔ ꯄꯥꯏꯔꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯒ ꯃꯁꯛ ꯍꯥꯏꯐꯦꯠꯁꯨ ꯃꯥꯟꯅꯔꯝꯃꯤ ꯃꯥꯟꯅꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯃꯌꯥ ꯑꯗꯨꯒ ꯃꯆꯤ ꯆꯤꯈꯥꯛ ꯑꯅꯤꯈꯛ ꯑꯗꯨꯒꯅꯤ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯑꯗꯨꯒ ꯃꯉꯥꯏꯔꯦ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯂꯥꯞꯄꯦꯍꯦ ꯂꯥꯞꯄꯦꯕꯣ ꯅꯨꯃꯤꯠ ꯃꯁꯤꯡꯕꯨ ꯀꯥꯎꯔꯦ ꯑꯩꯗꯤ ꯅꯪꯗꯤ ꯑꯗꯨꯝ ꯀꯥꯎꯒꯜꯂꯤꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯑꯁ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯂꯩꯕ ꯅꯨꯡꯉꯥꯏꯗꯧꯕ ꯌꯥꯝꯅ ꯃꯥꯜꯂꯤꯅꯦꯍꯦ ꯃꯤꯁꯤꯡꯁꯦ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯅꯩ ꯌꯥꯝꯅꯁꯨ ꯏꯪꯗꯦ ꯌꯥꯝꯅꯁꯨ ꯁꯥꯗꯦ ꯍꯣꯏꯅꯦꯍꯦ ꯃꯤꯁꯤꯡꯁꯤꯁꯨ ꯍꯥꯎꯗꯧ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃ ꯌꯦꯡꯂꯒ ꯄꯥꯏꯊꯔꯁꯤꯔꯣ ꯍꯣꯏ ꯄꯥꯏꯊꯔꯁꯦ ꯃꯈꯥꯗ ꯆꯦꯛꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯒꯦ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯣꯏ ꯑꯍꯨꯝꯃꯨꯛꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯄꯥꯏꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯦ ꯌꯦꯡꯉꯨꯗꯨ ꯃꯔꯣ ꯎꯆꯦꯛ ꯈꯨꯆꯥꯎꯁꯦ ꯍꯣꯏꯅꯦꯍꯦ ꯁꯣꯝꯗ ꯄꯥꯏꯊꯔꯛꯑꯗꯤ ꯐꯅꯤꯗ ꯀꯩ ꯎꯆꯦꯛꯅꯣ ꯁꯤꯕꯣ ꯌꯥꯝ ꯆꯥꯎꯗ꯭ꯔꯣ ꯃꯔꯣ ꯍꯣꯏ ꯂꯝ ꯉꯥꯅꯨꯁꯨ ꯃꯥꯟꯗꯦ ꯎꯃꯥꯏꯕꯤꯁꯨ ꯅꯠꯇꯦ ꯃꯁꯝꯂ ꯃꯁꯥꯔꯁꯨ ꯈꯪꯗꯦꯅꯦꯍꯦ ꯃꯣꯏꯅ ꯈꯣꯡꯕꯁꯦ ꯃꯤꯅ ꯅꯣꯛꯄꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯔꯣ ꯃꯥꯟꯅꯩꯌꯦ ꯑꯦ ꯄꯥꯏꯊꯈ꯭ꯔꯦ ꯈꯨꯆꯥꯎ ꯆꯥꯗꯦ ꯑꯁꯤꯒꯤ ꯎꯆꯦꯛꯁꯤꯗꯤ 10ꯃꯨꯛ ꯁꯨꯏꯅꯦ ꯐꯥꯔꯨꯁꯤꯔꯣ ꯑꯁꯤꯒꯤ ꯆꯤꯡꯅꯨꯡꯗꯅꯦ ꯍꯧꯖꯤꯛ ꯄꯥꯏꯁꯤꯟꯈ꯭ꯔꯤꯕꯗꯣ ꯍꯣꯏ ꯐꯥꯔꯨꯁꯦ ꯑꯃꯕꯨ ꯐꯥꯔꯗꯤ ꯐꯅ ꯀꯨꯏꯅ ꯆꯥꯅꯅꯤꯕꯣ ꯑꯗꯨꯗꯤ ꯂꯥꯡꯒ ꯇꯦꯟꯒꯗꯣ ꯄꯥꯏꯔꯒ ꯂꯥꯛꯑꯣ ꯃꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯤꯡꯆꯥꯕꯤꯅ ꯄꯥꯏꯁꯤꯟꯈꯤꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯎꯖꯥꯎ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯄꯨꯛꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤꯗ ꯏ ꯊꯣꯛꯄ ꯑꯃꯇꯪ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯏꯅꯤꯡꯉꯤꯗ ꯑꯩꯈꯣꯏꯁꯨꯅꯦ ꯁꯥꯡꯅ ꯄꯥꯏꯔꯛꯄꯒꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯨꯝꯒꯤ ꯃꯤ ꯑꯃꯇꯗꯤ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯂꯥꯛꯏꯁꯦ ꯃꯁꯤ ꯈꯪꯂꯕꯗꯤ ꯐꯖꯅ ꯐꯨꯅꯤꯕꯣ ꯏꯕꯨꯡꯁꯤꯡꯅꯗꯤ ꯈꯪꯂꯣꯏꯍꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯄꯥꯏꯁꯨ ꯈꯪꯂꯣꯏ ꯃꯣꯏꯅ ꯐꯅ ꯊꯤꯔꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯅꯝ ꯅꯝꯃꯤ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯁꯣꯝꯂꯣꯝꯗ ꯄꯨꯛ ꯂꯥꯝꯃꯤꯀꯥꯟꯁꯤꯗ ꯆꯥꯅꯅꯕꯁꯨ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯏ ꯅꯨꯄꯥ ꯑꯃꯅ ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯄꯥꯏꯊꯈꯤꯕꯗꯨꯕꯣ ꯍꯣꯏꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯑꯥꯗꯩ ꯎꯆꯥꯎꯁꯤꯗ ꯃꯁꯥ ꯌꯥꯝ ꯅꯣꯝꯃꯦ ꯑꯁꯤꯗ ꯁꯣꯏꯗꯅ ꯇꯣꯡꯂꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯇꯦꯟꯗꯣ ꯁꯦꯝ ꯁꯥꯔꯣꯍꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯎꯈ꯭ꯔꯕ ꯖꯥꯠꯂꯥ ꯂꯨꯝꯂꯒ ꯆꯪꯂꯛꯏꯁꯤꯅ ꯃꯈꯨꯠꯇꯁꯨ ꯇꯦꯟ ꯄꯥꯏꯅꯤꯍꯦ ꯃꯌꯥꯝ ꯃꯤꯠ ꯁꯤꯡꯉꯨꯀꯣ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯎꯁꯥꯗꯨ ꯂꯦꯡꯒꯅꯨꯋꯣ ꯍꯤꯡꯆꯥꯕꯤ ꯁꯥ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯅꯨꯄꯥ ꯑꯃꯅ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯐꯤ ꯃꯆꯦꯠ ꯑꯃ ꯎꯔꯛꯂꯝꯃꯤ ꯏꯃꯥꯏꯄꯦꯝꯃ ꯃꯇꯨ ꯈꯨꯄꯥꯛꯁꯦ ꯏꯁ ꯅꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯄꯥꯏꯈꯤꯅꯤꯀꯣ ꯑꯃꯗꯤ ꯐꯥꯔꯁꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯥꯞꯀꯦ ꯇꯧꯔꯦ ꯈꯪꯕꯗꯒꯤ ꯃꯌꯥ ꯑꯆꯧꯕ ꯑꯗꯨ ꯍꯤꯒꯠꯇꯨꯅ ꯍꯧꯒꯠꯂꯛꯑꯦ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯥꯞꯄꯛꯀꯅꯨ ꯅꯪꯒꯤ ꯇꯦꯟꯗꯣ ꯑꯩꯉꯣꯟꯗ ꯃꯔꯨꯞ ꯑꯅꯤ ꯀꯩꯅꯣ ꯁꯤꯕꯣ ꯎꯆꯦꯛ ꯅꯠꯇꯤꯌꯦ ꯁꯤꯗꯤ ꯏꯕꯥꯅꯤꯁꯨ ꯈꯪꯗꯤꯌꯦ ꯍꯦꯂꯣꯏꯔꯣ ꯃꯤꯔꯣ ꯁꯤꯕꯣ ꯍꯤꯡꯆꯥꯕꯤ ꯑꯇꯩꯗꯨ ꯂꯣꯏꯅ ꯊꯣꯔꯛꯂꯦ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛꯇꯨ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯎꯔꯝꯃꯤ ꯑꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯒ ꯃꯁꯝꯒꯁꯤꯗꯤ ꯀꯩꯅꯣ ꯌꯥꯝ ꯀꯤꯌꯦ ꯆꯦꯜꯂꯁꯦ ꯍꯩꯃꯥ ꯆꯦꯟꯈꯤꯗꯧꯔꯦ ꯐꯥꯍꯧꯔꯁꯦ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯅꯝꯃꯤ ꯑꯗꯨꯒ ꯎꯊꯛꯇ ꯄꯨꯈꯠꯇꯨꯅ ꯌꯦꯟꯅꯗꯨꯅ ꯆꯥꯔꯝꯃꯤ ꯌꯥꯝ ꯍꯥꯎꯇ꯭ꯔꯣ ꯃꯐꯝꯁꯤꯒꯤ ꯃꯤꯁꯦ ꯑꯇꯣꯞꯄ ꯑꯃꯅ ꯈꯨꯝꯂꯛꯏ ꯌꯥꯝ ꯎꯏꯗ꯭ꯔꯣ ꯃꯁꯥꯁꯦ ꯏꯁꯤꯅ ꯃꯍꯥꯎ ꯑꯃꯅꯤ ꯊꯛꯂꯤꯕ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ
amana amo karigino nangna nogliduna nangi khuchado ina pumtai tairi machin bangado hingchabi makoga duna charadi tai tabani kaino noisu tairi dudi nangna di khare hena tai ado lemphanganu ko ai chana na lemhan base yam saungningi chaningai leitrakanda yam wabado lemhalo he asuk hawba sibu maru phawba uiraga saikhidoini hingchabi sing ado punna no e asomna hingchabi sing aduna nongba nongmagi mi sum pharaga chaba mi mangbagi wakat laklami ningthauda ningthauna handak aigi lebak asida tariba paw asibu karino ne aigi chamjaraba mi sing asina macha mangkhre nupa mangkhre macha nupi mangkhre haiduna wakalak libase phanadi yamle ne he aina lanmi kaya thadokuna thiraba phawba phangdre lanmi gi makoga duna iningthau maraga sida aigi lanmi phawba manglibane iningthau ningthau gi macha nupa Rajkumar ahaibana asumna hairae ipa ningthau ai amukta mi mangliba singase thigachage ipa ningthauna ayaba amukta pibiyo khalli bani aiso lanmi khara puraga mangliba imung singa duda chatuna amukta thigalu cho haiba ipa ningthau lanmi pujaroi ai thanda adum chachage karigino ne he nangna thanda chatke hairibade ipa ningthau mi yamna yamlaga wari yame aduna tanbagine onthokpani da ko aidi ataiga hairak tau malure ado haina singna mitna singna chatlu ko yekna bado achambadi oiramdoi yamna hai singba ngakto oiramgani ko asomna Rajkumar ahaibado micham amagumna masada khutsu kholai suna haptuna phi ama illaga sagol tongduna konungdagi chatkhre mabungna chatkibada machan linthoidi yamna pakhacharami ahaibana mi mangkiba yumyumda changduna hanglami hangba loiduna sagol tongduna amuk thorakle labuk lamhangda thabak suba mina anambani ne aduga numidangi matam amaga adudi tamthiraba sara lainara madi oiramgani sa oirabaso lai oirabaso ama khaktangni nate maramde matam amatada mafam ani homdagi mi manglibanina adubu ahaibagi khuttagidi kayam kuina lotgadoribano ahaibana labukta thabak suriba mi khara mongsong marum amadagi tumina yengduna lairami magi sagol adusu yamna lapna sajik bijaduna thanami ahaibagi sagol adusu achamma nate mi gumna singlaba sagol amasu oirami ahaibana mi singsina thabak loiduna kadriba phawbadi ai yenglage laira mira sara haibado ahaibana fana ngairaba phawba hingchabi sing adu thengnaramde asumna nongma hawkhre adubu mafam amada mi mangbagi pawdi adumak tarami ahiba sum makok sarami ahaibana sum chattuna thirakpada nongmadi lamhang amada sansen mami ama lawbugi makhol haife tarami mi aduna amuk khaktang kanna lawramlaga makhadi takhidre san mayam ama maikai khangdana koichen chenarami ahaibana tanaduna yenglubada mi adu hingchabi ani aduna puraga paikhiba adu urami hingchabi ani adu jingnunglomda paisan khirami karino hajigidudi sa sumande uchek sumande tanaraga hekta yenglage ahaibana nakal amaromda khongna tanarami aduga sagol aduna hingchabigi matungda tanahalami hingchabi amana karigino moigi leibaksibu mina phaba phawba ngamdraba kansida sagol noina tanaraisina adune aina nokninglibasisu sagolna oina khandaga tanare haiba ja jani he asengba hingchabi oidoga talle khoidi sagol aduna khongduna tanabagi makhol aduna ahaibana nakal amaromdagi tari hingchabi ani adudi sagol aduda khak urami hingchabi amana nang masigi mise puraga aikhoi gi thengna phamba ujaw aduda leiramlagera ai sagol ase amukta hatke ithantana pubadi wani ado asumaina masum khonglaga tana leirabadi mi singna aikhoi gi leifam khangkiba tare ai yamna warasu wana puramlage ado sagol ase so halaga puro miga tolaga chagi ngasidi hoi hoi hingchabi amaduna mi amadu puduna paikre amaduna sagol hatnanaba paitharakpa adu ahaibana magi lirungi ten aduna hingchabi aduda kapuda mathabakta yunglami
ꯑꯌꯣ ꯀꯩꯅꯣ ꯑꯌꯥ ꯅꯥꯏꯌꯦ ꯏꯁ ꯁꯤꯗꯤ ꯇꯦꯟꯅꯤꯅꯦꯍꯦ ꯄꯥꯜꯂꯤꯕꯁꯤꯗꯤ ꯃꯁꯤꯗꯤ ꯇꯦꯟꯅꯤ ꯍꯩꯃꯥ ꯑꯃꯒꯁꯨ ꯄꯥꯜꯂꯦ ꯑꯌꯣ ꯑꯌꯣ ꯑꯍꯨꯝ ꯁꯨꯔꯦ ꯁꯤꯗꯤ ꯑꯩ ꯄꯥꯏꯕ ꯉꯝꯂꯔꯣꯏ ꯀꯅꯥꯅꯣ ꯂꯨꯝꯂꯒ ꯀꯥꯞꯄꯛꯏꯕꯗꯨꯕꯣ ꯐꯣꯡꯅ ꯀꯥꯞꯄ ꯍꯩꯇꯕ꯭ꯔꯣ ꯑꯌꯥ ꯃꯔꯤ ꯁꯨꯔꯦ ꯑꯍꯩꯕ ꯊꯥꯡ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯤꯡꯆꯥꯕꯤ ꯇꯥꯗꯨꯅ ꯂꯩ ꯁꯒꯣꯜꯗꯨ ꯍꯤꯡꯆꯥꯕꯤ ꯑꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯟꯈꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤ ꯁꯥꯅꯣꯅ ꯈꯜꯂꯨꯔꯒ ꯅꯪ ꯀꯅꯥꯅꯣ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯅꯪꯅ ꯄꯥꯝꯕ ꯑꯩ ꯂꯣꯏꯅ ꯄꯤꯒꯦ ꯑꯩꯗꯗꯤ ꯍꯥꯠꯄꯤꯒꯅꯨ ꯅꯪꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯍꯣꯏꯕ ꯂꯩꯕ꯭ꯔꯣ ꯊꯣꯛꯑꯣ ꯍꯥꯏꯔꯤꯉꯩ ꯊꯣꯛꯄꯗꯣ ꯂꯩꯌꯦ ꯑꯅꯤꯕꯨ ꯂꯩꯌꯦ ꯑꯅꯤꯃꯛ ꯅꯪ ꯂꯧꯖꯔꯣ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯦ ꯆꯤꯟꯊꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯩꯔꯒ ꯅꯪꯅ ꯃꯤ ꯐꯥꯔꯒ ꯆꯥꯈꯤꯗ꯭ꯔꯣ ꯍꯥ ꯃꯁꯤ ꯊꯥꯡꯁꯤꯅ ꯃꯁꯤ ꯑꯍꯩꯕꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯊꯥꯡꯅ ꯑꯃꯨꯛ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯁꯒꯣꯜ ꯑꯗꯨꯅ ꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯃꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯍꯥꯠꯂꯁꯦ ꯍꯥꯠꯂꯝꯂꯣꯏꯗꯕꯅꯤ ꯃꯆꯤꯟ ꯊꯤꯕꯒꯤꯅꯤ ꯑꯩꯅ ꯍꯥꯠꯂꯤꯕꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯁꯒꯣꯜ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯃꯐꯝ ꯈꯪꯂꯛꯂꯕ꯭ꯔꯥ ꯁꯒꯣꯜ ꯑꯗꯨꯅ ꯃꯉꯛ ꯍꯥꯏ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯂꯁꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯗꯣ ꯇꯥꯛꯂꯝꯃꯨꯀꯣ ꯍꯥꯟꯅ ꯑꯍꯩꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯊꯅꯝꯂꯒ ꯍꯤꯡꯆꯥꯕꯤꯒꯤ ꯂꯩꯐꯝ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯍꯩꯕꯒꯤ ꯃꯤꯅꯝꯁꯨ ꯐꯥꯕ ꯉꯝꯗꯅꯕ ꯑꯍꯩꯕꯅ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯍꯩꯕꯒ ꯁꯒꯣꯜꯒꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯦ ꯐꯤꯅ ꯀꯨꯞꯇꯨꯅ ꯀꯣꯅꯨꯡ ꯇꯥꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯨ ꯉꯛꯅꯈ꯭ꯔꯦ ꯏꯄꯥ ꯅꯤꯡꯊꯧ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯌꯥ ꯂꯥꯡꯕꯤꯈꯤꯒꯅꯨ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯑꯃꯈꯛꯇ ꯅꯠꯇꯦ ꯌꯥꯝꯃꯤ ꯑꯃ ꯍꯥꯠꯂꯦ ꯈꯪꯈꯤꯕꯗ ꯃꯣꯏ ꯂꯣꯏꯅ ꯂꯣꯠꯈꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯐꯝꯁꯨ ꯈꯪꯂꯕꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯦꯟ ꯀꯥꯞꯄ ꯑꯍꯩꯕ ꯈꯔ ꯆꯠꯇꯨꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯥꯠꯂꯁꯤ ꯑꯩ ꯈꯪꯉꯤ ꯃꯣꯏꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯗꯨꯗ ꯄꯨꯂꯞꯅꯤ ꯂꯩꯔꯤꯕ ꯑꯁꯦ ꯃꯐꯝ ꯑꯗꯣ ꯃꯤꯍꯤꯡꯕꯅ ꯃꯤꯒꯤ ꯁꯔꯨ ꯁꯔꯥꯡꯅ ꯋꯥꯏ ꯆꯥꯏꯍꯧꯋꯤ ꯏꯄꯥ ꯅꯤꯡꯊꯧ ꯍꯣꯏ ꯑꯗꯨꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯑꯩ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯍꯩꯕ ꯇꯦꯟ ꯀꯥꯞꯄ ꯍꯩꯕꯁꯤꯡ ꯑꯗꯣ ꯄꯨꯔꯛꯂꯒꯦꯀꯣ ꯑꯁꯨꯝꯅ ꯇꯦꯟ ꯀꯥꯞꯄ ꯍꯩꯔꯕ ꯂꯥꯟꯃꯤ ꯈꯔꯒ ꯁꯦꯝ ꯁꯥꯗꯨꯅ ꯑꯍꯤꯡ ꯑꯣꯏꯕꯒ ꯊꯣꯔꯛꯂꯦ ꯃꯁꯥꯗ ꯃꯤꯅꯝ ꯅꯝꯗꯅꯕ ꯀꯩꯀꯩꯅꯣ ꯇꯧꯁꯤꯟꯗꯨꯅ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯑꯃ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯇꯨꯝꯅꯔꯝꯗ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯥꯎꯗꯣ ꯁꯦꯡꯗꯤ ꯁꯦꯡꯂꯕꯣ ꯍꯤꯡꯆꯥꯕꯤ ꯑꯁꯦꯡꯕꯅꯤ ꯁꯒꯣꯜꯗꯣ ꯍꯥꯠꯂꯒ ꯄꯨꯔꯛꯀꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯦꯃꯤ ꯁꯒꯣꯜ ꯈꯛꯇꯅ ꯇꯥꯟꯅꯔꯛꯑꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯪꯅ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯁꯒꯣꯜ ꯑꯣꯏꯒꯗꯕꯅꯤ ꯃꯄꯨ ꯐꯥꯔꯒ ꯄꯨꯈꯤꯕꯒꯤ ꯇꯥꯟꯅꯔꯛꯄ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯁꯒꯣꯜ ꯑꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯣ ꯇꯥꯅꯤꯡꯗꯦꯍꯦ ꯁꯒꯣꯜꯅꯕꯨ ꯍꯤꯡꯆꯥꯕꯤ ꯆꯥꯒꯗ꯭ꯔꯣ ꯍꯤꯡꯆꯥꯕꯤꯅ ꯆꯥꯒꯗꯕꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯁꯒꯣꯜꯗꯣ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯃꯗꯤ ꯇꯥꯅꯤꯡꯗꯦꯍꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯄꯣꯊꯥꯅꯕ ꯇꯧꯁꯤ ꯍꯌꯦꯡ ꯊꯤꯔꯨꯔꯁꯤ ꯉꯟꯅ ꯍꯣꯏ ꯑꯗꯣ ꯑꯩꯗꯤ ꯁꯒꯣꯜꯗꯣ ꯃꯊꯟꯇ ꯆꯥꯔꯒ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯃꯥꯗꯤ ꯈꯔꯁꯨ ꯌꯥꯎꯕꯅꯤ ꯉꯍꯥꯟ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅꯁꯨ ꯃꯨꯜꯂꯒ ꯆꯥꯈꯤꯕꯅꯤ ꯃꯥꯒꯤ ꯂꯩꯅ ꯂꯩꯅ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦꯗ ꯇꯨꯃꯤꯟꯅ ꯂꯩꯅꯔꯣ ꯍꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯑꯩꯁꯨꯅꯦ ꯉꯥꯡꯅꯤꯡꯄꯣꯠꯇꯦ ꯁꯨꯝ ꯄꯦꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦꯗꯅ ꯃꯥꯅ ꯃꯨꯜꯂꯒ ꯆꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯒ ꯄꯦꯜꯂꯛꯇꯕ ꯑꯩꯗꯤ ꯁꯒꯣꯜ ꯃꯆꯦꯠ ꯑꯃꯒ ꯃꯤ ꯃꯆꯦꯠ ꯑꯃꯒ ꯌꯥꯟꯁꯤꯟꯅꯔꯒ ꯁꯥꯏꯔꯒ ꯇꯨꯝꯒꯦ ꯈꯟꯖꯕꯅꯦꯕ ꯃꯥꯏ ꯃꯆꯤꯟ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩ ꯍꯥꯏꯕ ꯀꯔꯤ ꯍꯤꯡꯆꯥꯕꯤꯅꯤꯒꯦ ꯁꯤꯗꯤ ꯃꯌꯥꯁꯤꯗꯅꯦ ꯁꯔꯨ ꯃꯇꯦꯛ ꯑꯃ ꯅꯞꯁꯤꯜꯂꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯠꯅ ꯈꯠꯅꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯍꯩꯕꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯎꯖꯥꯎ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯨꯝꯂꯒ ꯂꯩꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯆꯥꯕꯒꯤ ꯃꯤꯅꯝꯅꯦ ꯃꯣꯏꯅ ꯇꯨꯝꯕꯒꯤ ꯉꯥꯈꯣꯛꯄꯒꯤ ꯃꯈꯣꯜꯅꯦ ꯆꯤꯡꯅꯨꯡ ꯑꯗꯨꯃ ꯄꯨꯡꯅꯤꯡ ꯅꯤꯜꯂꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯅꯥꯀꯣꯡꯒꯁꯦ ꯀꯥꯏꯗꯧꯔꯦ ꯃꯝꯂꯕꯁꯨ ꯃꯝꯅ ꯀꯥꯞꯄꯁꯤꯔ ꯈꯪꯗꯦ ꯉꯥꯏꯈꯣꯍꯦ ꯑꯍꯩꯕꯅ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯅꯤ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨ ꯃꯁꯥꯗ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕꯒꯨꯝꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯀꯩꯅꯣꯅꯦꯍꯦ ꯃꯪ ꯍꯥꯒ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯄꯥꯏꯔꯨꯈꯤꯒꯦꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯑꯁ ꯍꯛꯆꯥꯡꯁꯦ ꯂꯣꯏꯅ ꯊꯤꯟꯗꯣꯛꯂꯦ ꯃꯣꯏꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣ ꯌꯦꯡꯉꯨ ꯃꯌꯥꯁꯤꯡꯁꯤꯒ ꯃꯇꯤꯟꯒꯁꯦ ꯑꯔ ꯑꯔ ꯇꯥꯏꯗꯅ ꯍꯤꯡꯆꯥꯕꯤ ꯍꯥꯏꯔꯤꯕꯁꯤ ꯁꯤꯗꯅꯤꯅꯦꯍꯦ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯄꯥꯏꯈꯤꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯎꯍꯧꯔꯝꯗꯦ
ꯅꯣꯡ ꯈꯔ ꯉꯥꯜꯂꯛꯄꯒ ꯑꯍꯩꯕꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯇꯦꯟ ꯀꯥꯞꯄꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯌꯥꯕ ꯍꯦꯛ ꯐꯪꯕꯒ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯇꯦꯟꯅ ꯄꯥꯟꯕꯒꯤ ꯂꯥꯎ ꯈꯣꯡꯕꯁꯤꯡ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯂꯥꯞꯅ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯁꯨ ꯍꯔꯥꯎꯕꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎ ꯑꯁꯤ ꯌꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯕꯨ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒ ꯑꯩꯒ ꯁꯛ ꯌꯥꯝꯅ ꯃꯥꯟꯅꯩꯅ, ꯀꯃꯥꯏꯅꯅꯣ? ꯑꯩꯒꯤ ꯑꯇꯨꯝꯕ ꯌꯥꯁꯤꯡ ꯑꯁꯤ ꯀꯛꯂꯕꯗꯤ ꯆꯞ ꯃꯥꯟꯅꯅꯤꯅ꯫ ꯑꯩꯒꯤ ꯑꯁꯥꯡꯕ ꯁꯝ ꯑꯁꯤꯒ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯑꯩꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯁꯨ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯑꯗꯨꯅ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯕꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯩꯕꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨ ꯃꯁꯝ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯌꯥ ꯑꯇꯨꯝꯕꯁꯤꯡ ꯑꯗꯨꯁꯨ ꯀꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯐꯨꯝꯂꯤꯉꯩ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯥꯏꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯃꯥꯒ ꯆꯞ ꯃꯥꯟꯅꯅꯕ ꯃꯁꯛ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯤꯡ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯕꯨ ꯇꯨꯃꯤꯟꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯗꯨꯗ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯅ, ꯅꯪꯗꯤ ꯀꯅꯥꯅꯣ? ꯑꯩꯕꯨ ꯀꯔꯤꯒꯤ ꯐꯥꯔꯤꯕꯅꯣ? ꯑꯩꯒꯤ ꯃꯤꯠꯇ ꯄꯨꯜꯂꯤꯕꯁꯤ ꯂꯧꯊꯣꯛꯑꯣ꯫ ꯑꯩꯒꯤ ꯏꯕꯨꯡꯅ ꯈꯪꯂꯕꯗꯤ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯂꯒꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯇ ꯄꯨꯜꯂꯤꯕꯁꯤ ꯂꯧꯊꯣꯛꯑꯣ ꯊꯨꯅ꯫ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯒꯤ ꯃꯁꯛꯁꯦ꯫ ꯑꯩꯁꯨ ꯅꯨꯡꯁꯤꯔꯝꯒꯅꯤꯀꯣ, ꯃꯥꯒ ꯆꯞ ꯃꯥꯟꯅꯕꯅꯤꯅ꯫ ꯁꯦ, ꯑꯩ ꯂꯧꯊꯣꯛꯀꯦꯀꯣ ꯅꯪꯒꯤ ꯃꯤꯠꯇ ꯀꯤꯔꯤꯁꯦ꯫ ꯌꯥ, ꯎꯔꯕ? ꯎꯔꯕꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯅ, ꯑꯩꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ, ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ, ꯑꯗꯨꯒ ꯑꯩꯅ ꯋꯥꯡꯂꯕ ꯎꯊꯛ ꯑꯁꯤꯗ ꯀꯃꯥꯏꯅ ꯄꯨꯔꯛꯂꯤꯕ? ꯉꯛꯄ꯭ꯔꯥ ꯅꯪ? ꯑꯩꯁꯨ ꯉꯛꯑꯦ꯫ ꯅꯪꯁꯦ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯨꯗ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪ ꯁꯤꯗ ꯂꯩꯍꯧꯔꯣ, ꯑꯩ ꯀꯣꯅꯨꯡꯗ ꯆꯠꯂꯒꯦ꯫ ꯅꯪ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯒꯦ꯫ ꯅꯪ ꯀꯅꯥꯅꯣ? ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯊꯤꯜꯂꯣ꯫ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯕꯨꯡꯅ ꯈꯪꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯅꯕꯨꯡꯗꯨꯅꯦ ꯑꯩꯅ ꯍꯥꯠꯇꯣꯏꯁꯦ꯫ ꯃꯥꯅꯅꯦ, ꯑꯩꯒꯤ ꯏꯇꯥ ꯃꯌꯥꯝꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯨꯅ ꯄꯨꯈꯤꯕꯗꯣ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯒꯤ ꯅꯕꯨꯡꯗꯣ ꯍꯥꯠꯀꯅꯤ, ꯑꯗꯨꯁꯨ ꯅꯪ ꯁꯥꯔꯒ꯫ ꯑꯗꯨꯗꯤ ꯅꯪ ꯍꯤꯡꯆꯥꯕꯤ? ꯃꯥꯅꯦ, ꯑꯩ ꯍꯤꯡꯆꯥꯕꯤꯅꯤ, ꯑꯩ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯑꯗꯣ ꯑꯩ ꯅꯪꯕꯨꯗꯤ ꯆꯥꯕꯤꯔꯣꯏ, ꯎꯊꯛ ꯑꯁꯤꯗ ꯊꯅꯝꯒꯅꯤ꯫ ꯉꯝꯂꯕꯗꯤ ꯀꯨꯝꯊꯔꯒ ꯂꯥꯛꯑꯣ ꯀꯣꯅꯨꯡꯗ꯫ ꯅꯪꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄꯗꯗꯤ ꯅꯪꯒꯤ ꯅꯄꯥ, ꯅꯕꯨꯡ, ꯅꯃꯥ ꯂꯣꯏꯅꯃꯛ ꯑꯩꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯝꯂꯒꯅꯤ꯫ ꯅꯪ ꯀꯨꯝꯕ ꯍꯩꯇꯗꯅ ꯇꯥꯔꯒ ꯁꯤꯔꯒꯅ ꯅꯔꯥꯏꯕꯛ꯫ ꯑꯩ ꯆꯠꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯤꯟꯊꯣꯏ ꯌꯥꯝꯅ ꯀꯤꯅ ꯌꯥꯝꯅ ꯋꯥꯅ ꯀꯨꯝꯊꯅꯕ ꯍꯣꯠꯅꯕꯗ ꯇꯥꯔꯛꯇꯨꯅ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯟꯊꯣꯏ ꯑꯇꯦꯛꯄ ꯃꯈꯣꯡ ꯑꯗꯨ ꯆꯤꯡꯗꯨꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯟꯊꯣꯏ ꯁꯤꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯐꯪ ꯑꯐꯪꯕꯁꯨ ꯆꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯤ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ꯫ ꯑꯁ, ꯎꯍꯩ ꯉꯥ ꯌꯦꯟ ꯁꯨꯝ ꯆꯥꯕꯁꯤꯗꯤ ꯂꯩꯒꯁꯦ ꯁꯥꯎꯔ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯃꯤ ꯄꯤꯌꯨ, ꯃꯤ ꯆꯥꯒꯦ ꯍꯥꯏꯔꯤꯅꯦꯍꯦ꯫ ꯃꯤꯅꯥꯏ ꯅꯨꯄꯤ, ꯃꯁꯥ ꯅꯥꯟꯕꯤ ꯑꯃꯠꯇ ꯆꯥꯒꯦꯗ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯤ ꯇꯨꯃꯤꯟꯅ ꯐꯥꯔꯒ ꯆꯥꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯤꯟꯊꯣꯏꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯤꯡꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯧ ꯁꯨꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯨꯛꯇ ꯔꯥꯖꯀꯨꯃꯥꯔꯤ ꯎꯗ꯭ꯔꯤꯕ ꯑꯃꯅ ꯊꯦꯡꯅꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯊꯅꯝꯃꯤ꯫ ꯂꯤꯟꯊꯣꯏ ꯐꯖꯅ ꯆꯥꯗ ꯊꯛꯇꯕꯅ ꯇꯨꯝꯗꯕꯅ ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯀꯣꯅꯨꯡꯗ ꯃꯤ ꯃꯥꯡꯕꯒꯤ ꯑꯃꯨꯛ ꯏꯔꯥꯡ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯍꯩꯕ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯄꯥ ꯏꯆꯥ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯁꯤꯅꯦꯍꯦ꯫ ꯅꯆꯟꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯀꯨꯏꯔꯦ ꯃꯥꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯄꯥꯛꯅ ꯊꯣꯔꯛꯇ꯭ꯔꯤꯕꯁꯦ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯩꯗꯧꯔꯕꯅꯣ? ꯏꯄꯥꯅ ꯍꯪꯂꯕꯁꯨ ꯋꯥ ꯂꯥꯡ ꯏꯉꯥꯡ ꯉꯥꯡꯗꯦ꯫ ꯃꯄꯥ ꯑꯩꯉꯣꯟꯗꯕꯨ ꯁꯥꯎꯔꯤꯕ꯭ꯔꯥ? ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯁꯨ ꯏꯆꯜ ꯂꯤꯟꯊꯣꯏꯒ ꯎꯅꯗꯕ ꯀꯨꯏꯔꯦ꯫ ꯏꯃꯥꯅꯁꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯑꯩꯉꯣꯟꯗ ꯇꯝꯃꯤ꯫ ꯑꯩꯅ ꯅꯣꯡꯃꯇ
ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯤꯗꯕꯗꯒꯤ ꯁꯥꯎꯔꯕ꯭ꯔꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯁꯨ ꯏꯄꯥꯅ ꯍꯥꯏꯔꯕꯅꯤꯅꯦ, ꯅꯕꯨꯡꯗꯣ ꯏꯄꯥꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯊꯥꯔꯤꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯇꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ ꯅꯆꯟꯅꯨꯄꯤꯗꯣ꯫ ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩ ꯃꯥꯕꯨ ꯎꯅꯔꯝꯒꯦ, ꯌꯥꯔꯒꯗꯤ ꯁꯒꯣꯜꯇꯣꯡꯇꯨꯗ ꯍꯥꯏꯐꯦꯠꯁꯨ ꯀꯣꯏꯊꯣꯛꯂꯨꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯏꯄꯥꯅ ꯁꯥꯁꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯍꯟꯗꯛ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯤ ꯃꯥꯡꯕ ꯌꯥꯎꯔꯛꯂꯤꯕ ꯑꯁꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯈꯟꯅꯍꯧꯕꯅ ꯐꯒꯅꯤ꯫ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯤ ꯃꯥꯡꯕꯒꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯂꯣꯏꯗꯨꯅ ꯑꯍꯩꯕ ꯃꯆꯟꯅꯨꯄꯤ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏ ꯆꯥꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯇꯨꯝꯕꯒꯤ ꯅꯥꯈꯣꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯀꯤꯕ ꯑꯃꯅꯤ꯫ ꯑꯍꯩꯕꯅ, ꯀꯅꯥꯅꯣꯅꯦ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤꯕ ꯑꯁꯤꯕꯣ? ꯔꯥꯖꯀꯨꯃꯥꯔ, ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯌꯥꯝ ꯀꯟꯅ ꯇꯨꯝꯂꯤꯌꯦ, ꯑꯩ ꯍꯧꯗꯣꯛꯆꯔꯛꯎꯔꯥ ꯔꯥꯖꯀꯨꯃꯥꯔ? ꯑꯩꯒꯤ ꯏꯆꯟ ꯂꯤꯟꯊꯣꯏꯔꯅꯦ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤꯕ ꯑꯁꯤꯕꯣ? ꯍꯣꯏ ꯔꯥꯖꯀꯨꯃꯥꯔ, ꯇꯨꯝꯕꯒ ꯆꯥꯕꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯤ, ꯍꯥꯟꯅꯒꯁꯨ ꯃꯥꯟꯅꯗꯦ, ꯄꯪꯁꯥꯎꯗ ꯁꯥꯎꯏ꯫ ꯃꯥꯅ ꯁꯥꯎꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤ꯫ ꯑꯣ, ꯑꯃꯨꯛꯇ ꯍꯧꯗꯣꯔꯛꯑꯣ, ꯃꯕꯨꯡ ꯑꯍꯩꯕ ꯂꯥꯛꯑꯦ ꯍꯥꯏꯌꯣ꯫ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯅꯤꯅꯦꯍꯦ꯫ ꯂꯥꯟꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯗꯣꯛꯄ ꯆꯪꯈ꯭ꯔꯒ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯑꯦ꯫ ꯑꯍꯩꯕ ꯏꯉꯛ ꯉꯛꯅ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯌꯥꯝ ꯀꯤꯌꯦ, ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯣꯟꯁꯤꯜꯂꯛꯑꯦ꯫ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯍꯜꯂꯅꯤ, ꯑꯩ ꯌꯥꯝ ꯀꯤ꯫ ꯍꯤꯡꯆꯥꯕꯤ ꯂꯤꯟꯊꯣꯏ ꯑꯗꯨꯅ, ꯏꯕꯨꯡ ꯅꯪ ꯂꯥꯛꯑꯕꯣ? ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯃꯥꯅ ꯂꯥꯎꯔꯒ ꯆꯦꯟꯈ꯭ꯔꯤꯅꯦ, ꯑꯄꯪꯕꯤ ꯀꯤꯒꯟꯕꯤ ꯑꯁꯤꯗꯤ꯫ ꯏꯍꯦ, ꯍꯣꯏꯅꯦꯍꯦ, ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯟꯁꯦ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦꯗꯅ꯫ ꯂꯥꯟꯃꯤ ꯅꯨꯄꯤ ꯑꯗꯨꯅ, ꯍꯧꯖꯤꯛꯀꯤꯗꯣ ꯐꯥꯒꯤꯅꯦꯕ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯌꯨꯝ ꯆꯠꯂꯅꯤ꯫ ꯐꯥꯒꯤꯗ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯀꯤꯍꯜꯂꯕꯗꯤ ꯑꯁꯦꯡꯕꯗꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯁꯤꯈꯤꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯑꯩꯒꯤ ꯏꯕꯨꯡꯁꯤꯗꯤ ꯍꯥꯎꯅꯤꯍꯦ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ꯫ ꯃꯁꯤꯕꯨ ꯐꯥꯔꯒ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯄꯨꯔꯁꯤꯔꯅꯦ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯁꯤꯔꯅꯦ꯫ ꯃꯁꯥ ꯃꯎꯁꯨ ꯐꯩ, ꯋꯥꯡꯁꯨ ꯆꯥꯎꯏ, ꯃꯇꯤꯛ ꯃꯊꯧꯅꯥꯁꯨ ꯌꯥꯝꯅ ꯂꯩ꯫ ꯆꯥꯔꯔꯣꯏꯒꯦꯗ, ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯊꯣꯛꯀꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯆꯟ ꯂꯤꯟꯊꯣꯏ ꯁꯥꯗꯨꯅ ꯌꯥꯝꯅ ꯀꯦꯖꯔꯝꯃꯤ꯫ ꯑꯍꯩꯕ ꯑꯗꯨ ꯃꯆꯟꯅ ꯀꯦꯖꯔꯤꯕꯣꯏ ꯈꯟꯖꯩ, ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯅꯤꯡꯕꯅ ꯀꯦꯖꯕ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯟꯊꯣꯏ, ꯉꯁꯤꯗꯤ ꯅꯕꯨꯡꯒ ꯍꯥꯏꯐꯦꯠ ꯀꯣꯏꯔꯨꯁꯤ, ꯀꯥꯁꯤꯗ ꯁꯨꯝ ꯂꯩꯕꯁꯤꯕꯨ ꯋꯥꯗ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯕꯨꯡꯒ ꯀꯣꯏꯔꯨꯁꯤ꯫ ꯍꯣꯏ ꯏꯕꯨꯡ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯒ ꯑꯍꯩꯕꯒ ꯊꯣꯔꯛꯂꯦ꯫ ꯑꯍꯩꯕꯒꯤ ꯁꯒꯣꯜꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯃꯈꯣꯡ ꯊꯤꯜꯂꯤ꯫ ꯑꯍꯩꯕ ꯋꯥꯈꯜ ꯑꯃ ꯇꯧꯏ, ꯍꯤꯡꯆꯥꯕꯤꯁꯨ ꯃꯤꯍꯨꯜ ꯀꯟꯅ ꯀꯟꯅ ꯆꯣꯡꯉꯤ꯫ ꯁꯒꯣꯜ ꯑꯁꯤꯅ ꯑꯩꯕꯨ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ? ꯏꯕꯨꯡ, ꯁꯒꯣꯜꯗ ꯆꯠꯈꯨꯝꯁꯦ, ꯁꯥꯃꯨꯗ ꯆꯠꯁꯦ꯫ ꯁꯒꯣꯜ ꯇꯣꯡꯕ ꯄꯥꯝꯖꯕ, ꯁꯥꯃꯨ ꯇꯣꯡꯕ ꯀꯤꯕ ꯑꯩꯒꯤ ꯏꯆꯟ ꯂꯤꯟꯊꯣꯏ ꯑꯁꯤ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯁꯥꯃꯨ ꯇꯣꯡꯁꯦ ꯍꯥꯏꯔꯛꯏꯁꯤꯗ? ꯍꯣꯏ ꯍꯣꯏ, ꯁꯥꯃꯨꯗ ꯆꯠꯁꯦ꯫ ꯑꯍꯩꯕꯒꯤ ꯁꯒꯣꯜꯗꯨ ꯈꯣꯡꯗꯨꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯍꯩꯕ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯂꯩꯍꯧꯏ, ꯑꯗꯨꯒ ꯁꯥꯃꯨ ꯑꯗꯨ ꯇꯣꯡꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯁꯒꯣꯜ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏ ꯊꯤꯕ ꯑꯣꯏꯅ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯊꯤꯕꯣꯡ ꯌꯥꯎꯕ ꯃꯤ ꯎꯔꯒ ꯇꯤꯟ ꯌꯣꯠꯂꯤꯕ ꯑꯗꯨ ꯑꯍꯩꯕ ꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯃꯁꯛꯇꯤ ꯃꯆꯟ ꯂꯤꯟꯊꯣꯏꯅꯤꯅ꯫ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯨꯕꯗꯨꯒꯤꯔꯥ ꯑꯩꯒꯤ ꯏꯆꯟ ꯂꯤꯟꯊꯣꯏ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤꯗꯧꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯤꯡꯆꯥꯕꯤꯒꯤ ꯊꯋꯥꯏꯒ ꯆꯪꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯎꯕ ꯁꯥ ꯁꯟꯁꯤꯡ ꯑꯁꯤꯅ ꯐꯥꯎꯕ ꯀꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯃꯤꯑꯣꯏ ꯈꯔꯅ ꯔꯥꯖꯀꯨꯃꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯒꯅ ꯂꯥꯛꯄ ꯑꯗꯨꯗ ꯍꯔꯥꯎꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯑꯔꯩꯕ ꯈꯔ ꯈꯔ ꯀꯠꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯈꯔ ꯔꯥꯖꯀꯨꯃꯥꯔ ꯑꯍꯩꯕ ꯎꯕꯗ ꯉꯥꯎꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯗ ꯅꯣꯛꯇꯅꯒ ꯌꯦꯡꯂꯤꯕ ꯑꯁꯤꯅ? ꯍꯦ, ꯅꯣꯏꯅ ꯅꯣꯛꯑꯒ ꯌꯦꯡꯉꯤꯗꯣ ꯀꯅꯥꯗꯅꯣ? ꯅꯣꯏ ꯆꯥꯊꯣꯛꯎꯔꯥ ꯍꯥ? ꯅꯣꯏ ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤ꯫ ꯏꯍꯦ, ꯑꯩꯒꯤ ꯏꯕꯨꯡꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤꯁꯤꯅ ꯍꯤꯡꯆꯥꯕꯤꯗꯧꯅ, ꯃꯥꯒꯤ ꯃꯕꯨꯡꯁꯤꯕꯨ ꯃꯥꯏ ꯃꯋꯥꯗꯧꯅ ꯈꯝꯕꯜꯂꯤꯁꯤꯕꯣ? ꯇꯥꯈꯤꯗꯦꯍꯦ, ꯇꯞꯅ ꯉꯥꯡꯉꯨ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯟ ꯂꯤꯟꯊꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯕꯣ? ꯁꯤꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ, ꯀꯣꯅꯨꯡꯗ ꯍꯜꯂꯒꯦꯗ꯫ ꯑꯍꯩꯕꯒ ꯂꯤꯟꯊꯣꯏꯒ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯍꯩꯕꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯈꯣꯡꯂꯝꯃꯤ꯫
ꯂꯤꯟꯊꯣꯏ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯛꯂꯛꯏ꯫ ꯂꯤꯟꯊꯣꯏ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯨ ꯈꯔ ꯀꯜꯂꯝꯃꯤ꯫ ꯋꯥꯈꯜꯁꯨ ꯍꯥꯟꯅꯒꯨꯝꯅ ꯈꯟꯕ ꯉꯝꯂꯝꯂꯦ꯫ ꯂꯤꯟꯊꯣꯏꯅ ꯁꯒꯣꯜ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯗꯨꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯌꯨꯝꯕꯨ ꯑꯗꯨꯁꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯃꯥꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯕꯖꯥꯠꯂꯣ? ꯑꯗꯨꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯀꯅꯥ? ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏ ꯀꯣꯅꯨꯡ ꯇꯝꯅ ꯊꯧꯔꯛꯂꯦ꯫ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯅ "ꯏꯁ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯊꯋꯥꯏ ꯆꯪꯂꯦꯗꯅ꯫ ꯁꯤꯗꯤ ꯁꯥ ꯌꯦꯟ ꯀꯠꯊꯣꯛꯇꯕ ꯌꯥꯔꯔꯣꯏꯅꯦꯍꯦ꯫ ꯇꯥꯟꯖꯥꯔꯦ, ꯑꯩꯗꯤ ꯃꯤ ꯆꯥꯅꯤ, ꯃꯤ ꯆꯥꯅꯤ꯫ ꯑꯦ, ꯁꯤꯗꯤ ꯃꯤ ꯆꯥꯒꯦ ꯍꯥꯏꯅꯦꯍꯦ ꯅꯤꯡꯊꯧ꯫ ꯑꯁ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯃꯤꯕꯨ ꯀꯃꯥꯏꯅ ꯄꯤꯖꯒꯅꯤ? ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯥ? ꯎꯄꯥꯏ ꯂꯩꯇꯦꯕꯣ, ꯁꯤꯗꯤ ꯃꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ꯫ ꯈꯨꯖꯥꯏꯁꯤꯅ ꯊꯣꯝꯃꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯉꯁꯤ ꯂꯣꯏꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏ ꯁꯒꯣꯜꯗꯨ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯤ ꯃꯈꯩ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯃꯗꯨ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯅꯆꯥꯗꯤ ꯑꯁꯦꯡꯕꯁꯤꯗ ꯂꯩꯔꯦ꯫ ꯏꯁ, ꯀꯔꯣꯝꯗꯒꯤꯅꯣ ꯃꯁꯤꯕꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯔꯝꯗꯦꯅꯦꯍꯦ꯫ ꯑꯩ ꯀꯩꯗꯧꯅꯤ ꯁꯤꯗꯤ? ꯅꯤꯡꯊꯧ ꯑꯗꯨꯅ "ꯀꯔꯤꯅꯣꯅꯦ?" ꯑꯍꯩꯕꯅ "ꯏꯄꯥ ꯅꯤꯡꯊꯧ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯐꯥꯖꯤꯜꯂꯨ꯫ ꯑꯩꯅ ꯆꯤꯡꯅꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯃꯗꯣ ꯑꯩꯒꯤ ꯏꯆꯜ ꯂꯤꯟꯊꯣꯏ ꯅꯠꯇꯦ, ꯃꯗꯨ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ "ꯑꯩ ꯄꯥꯏꯍꯧꯔꯒꯦ ꯁꯤ ꯌꯧꯔꯕꯗꯤ"꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ ꯈꯪꯍꯧꯗꯅ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ "ꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯅꯠꯇꯦꯅꯦꯍꯦ, ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯃꯄꯥꯟꯗ ꯈꯨꯔꯨꯝꯂꯨꯁꯦ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ, ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ "ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯇꯥꯅꯧ ꯂꯥꯟꯃꯤꯁꯥ꯫ ꯑꯣ, ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯔꯝꯂꯤꯕꯅꯣ? ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ "ꯃꯥꯅ ꯑꯣꯏꯔꯦꯗꯅ, ꯀꯣꯅꯨꯡꯗ ꯃꯤ ꯃꯥꯡꯂꯤꯕ ꯑꯁꯤꯗꯤ"꯫ ꯑꯍꯩꯕꯅ "ꯃꯔꯨꯞ ꯁꯒꯣꯜ, ꯃꯇꯨꯡꯗ ꯇꯥꯟꯅꯁꯤ"꯫ ꯑꯍꯩꯕꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯇꯦꯟ ꯀꯥꯞꯇꯨꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯀꯩꯅꯣ ꯑꯩꯅ ꯀꯟꯅ ꯄꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ? ꯆꯥꯃꯟꯗꯅ ꯅꯣꯏꯔꯦꯅꯦ ꯍꯛꯆꯥꯡꯁꯦ꯫ ꯀꯨꯏꯅꯁꯨ ꯄꯥꯏꯔꯨꯗꯕꯒ꯫ ꯀꯩꯅꯣ, ꯇꯦꯟ ꯌꯥꯝꯁꯤꯕꯨ ꯀꯩꯅꯣ? ꯑꯩ ꯀꯃꯥꯏꯅ ꯋꯥꯡꯅ ꯄꯥꯏꯅꯤ? ꯑꯌꯣ, ꯑꯃ ꯌꯨꯡꯉꯦ꯫ ꯑꯍꯩꯕꯒꯤ ꯇꯦꯟ ꯃꯔꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯐꯝ ꯈꯔꯗ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯂꯥꯟꯃꯤꯁꯥ, ꯀꯣꯏꯁꯜꯂꯨ꯫ ꯇꯦꯟ ꯀꯥꯞꯄ ꯂꯦꯞꯀꯅꯨ꯫ ꯄꯥꯟꯅꯕ ꯀꯥꯞꯄꯨ꯫ ꯅꯣꯏꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕ꯭ꯔꯣ? ꯍꯤꯡꯆꯥꯕ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯋꯥꯍꯜꯂꯒ ꯍꯥꯠꯇꯤꯌꯦ꯫ ꯑꯌꯣ, ꯑꯩꯕꯨ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯄꯥꯏꯁꯤꯜꯂꯒꯦ꯫ ꯑꯌꯣ, ꯑꯃꯁꯨ ꯄꯥꯜꯂꯦ꯫ ꯍꯦ ꯐꯠꯇꯕ ꯃꯤꯑꯣꯏꯕ! ꯅꯣꯏꯕꯨ ꯅꯆꯦ ꯅꯆꯟꯒ ꯂꯩꯇꯕ꯭ꯔꯣ? ꯅꯣꯏ ꯅꯆꯦ ꯅꯆꯟꯗ ꯑꯁꯨꯝꯅ ꯊꯣꯛꯅꯕꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯉꯛꯄ ꯍꯤꯡꯆꯥꯕꯤꯅꯤꯅꯦ꯫ ꯃꯤꯆꯥꯕꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅꯒꯁꯨ ꯀꯞꯄꯤꯅꯦ꯫ ꯍꯦ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯜ ꯏꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅ ꯆꯥꯕꯗꯤ ꯌꯥꯕ꯭ꯔꯣ ꯍꯥ? ꯅꯣꯏꯗꯤ ꯑꯩꯒꯤ ꯆꯤꯟꯗ ꯑꯍꯥꯎꯕ ꯑꯣꯏꯕꯩꯅꯤ ꯀꯩꯅꯣ꯫ ꯑꯩꯒꯤꯁꯨ ꯅꯣꯏꯗꯧꯅ ꯂꯣꯏꯅ ꯂꯩꯌꯦ꯫ ꯍꯦ ꯑꯍꯩꯕ, ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯆꯥꯕꯤꯗꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯜꯂꯤꯕ ꯇꯦꯟꯖꯩꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯉꯥꯛꯇ꯫ ꯑꯉꯛꯄ ꯍꯤꯡꯆꯥꯕꯤꯅꯤꯅꯦ, ꯅꯨꯡꯁꯨ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯏꯆꯜ ꯂꯤꯟꯊꯣꯏꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯅꯤꯅ꯫ ꯑꯍꯩꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯀꯣꯛ ꯇꯝꯅ ꯇꯦꯟꯅ ꯀꯥꯞꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯄꯥꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯥꯠꯇꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯍꯤꯡꯆꯥꯕꯤ ꯐꯨꯝꯐꯝ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯂꯤꯟꯊꯣꯏꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯧꯗꯨꯅ ꯐꯖꯅ ꯂꯥꯌꯦꯡꯕꯤꯗꯨꯅ ꯐꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯩꯕꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫